ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯈꯣꯏꯈꯩ ꯊꯝꯕꯥꯜꯅ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯣ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯕꯨ ꯑꯩꯕꯣ? ꯅꯄꯥꯅꯒ ꯇꯥꯔꯕꯗꯤ ꯋꯥ ꯊꯣꯛꯑꯅꯤ꯫ ꯃꯥꯗꯤ ꯅꯍꯥꯟꯅ ꯍꯥꯏꯖꯕꯅꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯧꯒꯅꯣ ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯅꯠꯇꯦ ꯊꯥꯖꯩ ꯏꯕꯦꯝ, ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯍꯥꯏ ꯋꯥꯅꯤ ꯑꯩꯕꯣ꯫ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯗꯩꯃ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯊꯤꯒꯠꯇꯧ ꯃꯇꯝꯗ ꯊꯤꯒꯠꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯥꯏꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯄꯥꯎ ꯄꯪꯇꯝꯗ ꯇꯝꯃꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯌꯨꯝꯁꯤ ꯂꯥꯛꯑꯒ ꯏꯐ ꯐꯔꯝ, ꯑꯗꯨꯅ ꯄꯥꯎ ꯇꯝꯃꯨꯕ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯗꯅꯤ ꯃꯤꯍꯨ ꯑꯣꯏꯗꯧꯔꯤꯕꯁꯦ꯫ ꯑꯩꯅꯗꯤ ꯌꯥꯝ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤ, ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯐꯩ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯐꯩ, ꯁꯨꯕ ꯅꯣꯝꯕꯒ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯏꯃ ꯌꯥꯎꯏ꯫ ꯅꯠꯇꯦ, ꯃꯤꯒꯤ ꯏꯃꯨꯡꯗꯨꯅꯗꯤ ꯃꯆꯥ ꯃꯁꯨꯗꯣ ꯑꯗꯨꯝ ꯐꯩ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯗꯨꯗ ꯃꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯌꯥꯝ ꯄꯥꯝꯖꯈꯤꯗꯥꯏꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤ꯫ ꯍꯩ, ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯅꯤ, ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯗꯣ ꯂꯨꯅ ꯄꯨꯟꯈ꯭ꯔꯕ, ꯑꯗꯨꯅ ꯃꯥꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯐꯔꯝꯃꯗꯧꯕꯣꯏꯗ ꯅꯤꯡꯉꯨꯕꯅꯤꯅꯦ꯫ ꯐꯩ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯝꯕꯥꯜꯅꯤꯗꯅ ꯃꯥꯒꯨꯝꯕꯅꯒꯗꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯗꯧꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕꯁꯤꯗ ꯂꯣꯏꯈꯤꯁꯅꯨ, ꯃꯤꯒꯤ ꯃꯆꯥꯗꯣ ꯆꯦꯜꯂꯨꯔꯕꯅꯤꯅ ꯂꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯜ ꯀꯌꯥ ꯑꯃꯅꯣ ꯃꯉꯣꯟꯗ ꯊꯥꯗꯈ꯭ꯔꯤꯕꯗꯣ, ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯩꯒꯤ ꯁꯦꯜꯁꯨ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯄꯦꯜꯂꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯛ ꯂꯩꯖꯕꯁꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯇꯧꯔꯤꯅꯦꯅ ꯇꯧꯔꯤꯕ ꯃꯧꯁꯤꯒꯤ ꯄꯥꯎ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯑꯩ ꯄꯨꯛꯀ ꯃꯊꯪꯈꯥ ꯑꯣꯜꯂꯤ, ꯀꯤꯖꯔꯦ꯫ ꯊꯥꯖꯅ ꯑꯁꯤ ꯌꯥꯔꯦꯁꯤ ꯅꯪꯁꯨ, ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯍꯥꯟꯅ ꯑꯗꯨꯝꯅ ꯇꯧꯔꯝꯃꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯧ ꯑꯣꯏꯔꯒ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯈꯤꯕꯁꯨ꯫ ꯍꯣꯏ ꯕꯦꯝꯃ, ꯑꯗꯨꯃ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ, ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯦ꯫ ꯄꯣꯛꯄꯗ ꯏꯗ ꯌꯥꯎꯔꯛꯈ꯭ꯔꯕ ꯍꯩꯅꯕꯤꯕꯨ ꯁꯠ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ꯭ꯔꯣ? ꯉꯝꯗ꯭ꯔꯒꯅ ꯉꯝꯅꯕ ꯃꯔꯤꯜ ꯇꯦꯡꯉꯦꯗꯅ꯫ ꯊꯝꯕꯥꯜ ꯑꯩꯁꯨ ꯊꯥꯊꯥꯒꯤ ꯊꯝꯕꯥꯜ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯅꯤ ꯀꯔꯤꯅꯣ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯕ ꯑꯃꯗꯤ ꯄ꯭ꯔꯃꯣꯗ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ ꯀꯨꯟꯖꯣꯅ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯏꯈꯤꯕꯁꯦ ꯋꯥꯏ ꯈꯪꯁꯪ ꯍꯦꯛ ꯆꯪꯉꯤꯗ꯫ ꯀꯅꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯁꯔꯦꯡ ꯊꯣꯡꯕꯗꯨꯗꯤ ꯚꯥꯂꯣꯍꯦ, ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯏ꯫ ꯀꯅꯥꯒꯤ ꯂꯝꯕꯤ ꯊꯣꯛꯄꯗ ꯊꯦꯡꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯅ ꯀꯨꯟꯖꯣ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯁꯔꯦꯡ ꯊꯣꯡꯕꯗꯨꯗꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎ ꯋꯥꯔꯤꯅꯔꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯣ ꯀꯔꯤꯅꯣ, ꯁꯨꯃꯥꯡ ꯃꯁꯤꯁꯤꯗ ꯃꯈꯣꯏ ꯃꯄꯥ ꯅꯇꯣꯝꯇ ꯐꯝꯃꯦꯔꯒ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯅꯆꯤꯟꯗ ꯄꯪꯁꯣꯟꯅ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯅꯒ ꯂꯩꯈꯠꯂꯛꯄꯒꯤ ꯈꯪꯌꯥꯛ ꯌꯥꯛꯈꯠꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯃꯥ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯀꯥꯏꯈ꯭ꯔꯦꯗ꯫ ꯕꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯕꯝ ꯇꯧꯔꯤ꯫ ꯅꯨꯡꯁꯥꯅ ꯂꯩꯈꯠꯂꯛꯄꯁꯤꯅꯕꯨ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯥꯗ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯉꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯇꯨꯜꯁꯤꯕꯣꯡ ꯃꯈꯣꯡꯗ ꯐꯝꯕ ꯑꯣꯏꯅꯒ ꯎꯔꯨꯔꯕ꯭ꯔꯣ? ꯑꯣ ꯌꯥꯔꯦ, ꯑꯩꯅ ꯍꯥꯏꯕꯅ ꯈꯤꯇ, ꯃꯈꯣꯏ ꯃꯄꯥꯅ ꯉꯥꯡꯕꯅꯅꯦ ꯋꯥꯀꯣꯏ ꯁꯨꯗꯅ ꯈꯨꯒꯥ ꯇꯨꯔꯦꯟ ꯃꯔꯤꯜꯁꯦ ꯃꯉꯥꯏꯔꯦ꯫ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ꯫ ꯂꯥꯛꯑꯣ, ꯂꯤꯡꯈꯠꯄꯤꯔꯛꯑꯣ, ꯅꯃꯧ ꯏꯕꯦꯝꯃꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯄꯥꯎ ꯄꯤꯔꯨ ꯍꯥꯏꯗꯅ ꯅꯅꯥꯏꯅꯅꯦ ꯁꯒꯣꯜ ꯄꯥꯎ ꯄꯨꯖꯔꯛꯏ꯫ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯧꯔꯤꯁꯤ ꯀꯌꯥꯗꯅ ꯃꯥꯅ ꯑꯁꯨꯝ ꯁꯥꯗꯅ ꯑꯣꯟꯈꯠꯂꯒ ꯆꯪꯈ꯭ꯔꯤꯁꯤ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯃꯍꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯃꯧ, ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯅꯪꯅ ꯈꯔ ꯇꯧꯔꯣꯀꯣ꯫ ꯅꯆꯜꯁꯦ ꯀꯔꯥꯏꯗꯅꯣ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯃꯥ ꯌꯥꯎꯍꯜꯂꯨꯔꯅꯨ꯫ ꯏꯃꯥꯁꯨ ꯍꯧꯒꯠꯂꯦꯍꯦ꯫ ꯍꯣꯏ ꯏꯃꯥ ꯌꯥꯅꯤ, ꯅꯃꯧꯗꯨꯝ ꯇꯧꯖꯒꯦ꯫ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕꯅꯤꯅ ꯅꯍꯥꯟꯈꯩꯁꯨ ꯑꯩꯗꯣꯝꯇ ꯑꯗꯨꯝ ꯇꯧ ꯂꯩꯔꯁꯤꯕꯨ꯫ ꯊꯝꯕꯥꯜ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤ ꯋꯥꯍꯩꯅꯦꯒꯤ ꯁꯤꯗꯤ? ꯌꯥꯛ ꯍꯦꯛꯇ ꯍꯥꯏꯅꯤꯍꯦ, ꯀꯌꯥꯝꯇ ꯂꯥꯏꯗ꯭ꯔꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯀꯣ꯫ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯑꯀꯤꯕꯒ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯤ꯫ ꯃꯁꯤ ꯂꯥꯏꯔꯣꯏꯗꯧꯔꯤ꯫
ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯟꯖꯔꯁꯨ ꯃꯆꯤꯟꯗꯗꯤ ꯍꯥꯏꯔꯛꯏ ꯇꯞꯅ, ꯍꯣ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯈꯔ ꯇꯧ ꯇꯥꯔꯦꯗꯅ. ꯅꯆꯜꯁꯤꯁꯨ ꯁꯪꯉꯀꯥꯟꯗ ꯃꯔꯥꯏ ꯌꯥꯎꯖꯁꯅꯤ. ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ. ꯏꯃꯧꯁꯤꯗꯤ ꯀꯣꯜꯂꯤꯛ ꯈꯔ ꯂꯣꯏꯁꯤꯟꯕꯕꯨ ꯀꯌꯥꯝ ꯋꯥꯔꯨꯅꯤꯒꯦ. ꯇꯧ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯀꯥꯟ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯁꯣꯜꯂꯤ ꯄ꯭ꯔꯃꯣꯃꯥꯁꯨ. ꯑꯁꯤ ꯃꯅꯦꯝ ꯁꯥꯕꯤꯁꯤꯁꯨ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ. ꯏꯁ, ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯝꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯀꯥꯏꯗ. ꯌꯥꯝ ꯍꯅꯨꯔꯕꯁꯤ ꯃꯉꯥꯏꯔꯦ. ꯆꯥꯛꯅ ꯄꯨꯈꯝ ꯆꯥꯔꯤꯕ. ꯇꯧꯒꯦꯅ ꯇꯧꯏꯅꯤ ꯃꯥꯏꯁꯦ. ꯑꯩꯅ ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯅ ꯌꯥꯅ ꯂꯩꯕꯤꯕꯁꯤꯗ ꯈꯪꯏꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯀꯨꯝꯍꯩ ꯍꯧꯒꯦꯕ. ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯂꯩꯊꯥꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯥꯒꯤ ꯆꯠꯊꯣꯛꯅꯈꯤꯕꯅ ꯄ꯭ꯔꯃꯣ ꯃꯥꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯃꯪꯒꯣꯜ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯤ. ꯃꯃꯥꯁꯨ ꯉꯥꯏꯔꯦ, ꯃꯆꯥꯁꯨ ꯉꯥꯏꯔꯦ. ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯕꯤꯅꯕ ꯑꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯆꯠꯅꯤꯡꯉꯤ ꯀꯨꯁꯤ, ꯍꯟꯖꯤꯟꯅꯤꯡꯉꯤ ꯀꯨꯁꯤꯗꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ. ꯅꯠꯇꯦ, ꯃꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯤꯕ꯭ꯔꯕ? ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯍꯥꯏꯁꯤꯅꯤ. ꯆꯤꯛꯂꯣꯏꯗ ꯋꯥꯏꯔꯝꯒꯝꯇ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠꯇꯨ ꯂꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯊꯣꯔꯛꯄꯗ ꯁꯨꯃꯪ ꯃꯇꯣꯜꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯃꯔꯛꯇꯨꯗ ꯍꯦꯛ ꯃꯤꯇꯥꯔꯦ. ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯂꯩ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨꯅꯤꯅꯦ. ꯑꯁꯤꯕꯨ ꯑꯩꯕꯨ ꯑꯩꯒꯤ ꯃꯨꯒꯥꯒꯤ ꯐꯅꯦꯛ ꯐꯤ ꯃꯆꯨ ꯂꯩꯕꯗꯨꯒ ꯄꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯅꯤꯗ. ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ. ꯍꯦꯛꯇ ꯂꯧꯁꯤꯜꯂꯒ ꯊꯝꯖꯤꯜꯂꯁꯤꯔꯅꯤ ꯑꯩꯕꯨ. ꯍꯣꯏꯗ, ꯀꯅꯥꯅꯕꯨ ꯈꯪꯅꯤꯒꯦ ꯀꯅꯥꯝꯁꯨ ꯂꯩꯇꯕꯁꯤꯕꯨ. ꯐꯅꯗꯨꯝ ꯐꯔꯦ. ꯑꯝꯇ ꯂꯧꯁꯤꯜꯂꯒ ꯑꯩꯒꯤ ꯀꯥꯗ ꯊꯝꯍꯧꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯐꯨꯔꯤꯠꯇꯨꯃ ꯇꯥꯞ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯋꯥꯏꯔꯝ ꯁꯠ ꯇꯥꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤꯔꯣꯟꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯀꯩꯅꯣ, ꯉꯁꯥꯏꯗꯒꯤ ꯐꯧꯔꯝꯕ ꯐꯤꯔꯣꯟꯁꯤꯕꯨ ꯀꯅꯥꯝꯇ ꯂꯧꯁꯤꯜꯂꯝꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯅꯝꯃꯍꯣꯏ ꯏꯃꯥꯍꯣꯏꯒꯝꯇ ꯂꯩꯇ ꯆꯠꯂꯛꯇꯣꯏꯁꯤꯕꯣ? ꯑꯁꯤ ꯈꯜꯂꯒ ꯁꯨꯝ ꯂꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯂꯩ ꯃꯆꯨꯗꯨ ꯋꯥꯠꯂꯝꯕꯗꯨꯗ, ꯀꯩꯅꯣ, ꯑꯩꯕꯨ ꯉꯁꯥꯏ ꯁꯤꯗ ꯄꯨꯟꯅ ꯐꯧꯔꯝꯕꯅꯤꯗ. ꯀꯩꯅꯣ, ꯑꯩꯕꯨ ꯁꯨꯕ ꯌꯥꯎꯈꯤꯗꯕ꯭ꯔꯅꯦ? ꯌꯥꯎꯕꯅꯤꯗ. ꯅꯨꯡꯁꯤꯠꯅꯒ ꯄꯥꯏꯈ꯭ꯔꯖꯥꯠꯂꯣ? ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ. ꯏꯃꯥ! ꯍꯣ ꯏꯃꯥ! ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯐꯧꯔꯝꯕ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯩ ꯃꯆꯨꯗꯨ ꯎꯕ꯭ꯔꯣ? ꯌꯥꯎꯔꯝꯗ꯭ꯔꯦ. ꯍꯣꯏ ꯏꯃꯥ, ꯇꯥꯗ꯭ꯔꯣ? ꯀꯔꯤꯅꯣ ꯂꯥꯏꯖꯥ, ꯅꯪꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯒ ꯂꯥꯎꯗ ꯆꯪꯉꯛꯏꯗꯨꯕꯣ? ꯆꯨꯝꯅ ꯆꯪꯉꯛꯄ ꯍꯩꯇꯕ꯭ꯔꯣ ꯏꯕꯦꯝꯃ? ꯅꯈꯣꯟꯅ ꯌꯥꯈꯩ. ꯏꯃꯨꯡꯁꯤꯗ ꯂꯩꯇꯦ ꯈꯪꯗꯈꯩ ꯏꯃꯥꯗꯅ ꯇꯥꯅꯤꯡꯗꯕꯅ. ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯏꯅꯝꯃꯅ ꯀꯣꯛ ꯈꯨꯝꯃꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯂꯩꯔꯝꯒꯗ꯭ꯔꯅ ꯀꯧꯔꯤꯕ. ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯏꯃꯥꯅ? ꯈꯪꯗꯦ. ꯉꯁꯥꯏꯗꯒꯤ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ. ꯊꯕꯛ ꯄꯨꯝꯅꯃꯛꯁꯨ ꯏꯇꯣꯝꯇꯅꯅꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯁꯨꯔꯒ ꯐꯧꯔꯝꯕ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯩ ꯃꯆꯨꯗꯣ ꯏꯅꯝꯃ ꯎꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯤ ꯂꯧꯁꯤꯟꯕꯗ ꯌꯥꯎꯔꯝꯗ꯭ꯔꯤ. ꯅꯨꯡꯁꯤꯠꯅ ꯄꯥꯏꯈ꯭ꯔꯕ꯭ꯔꯅ ꯊꯤꯕꯁꯨ ꯐꯪꯗꯦ. ꯑꯗꯣ ꯏꯅꯝꯃ ꯎ ꯂꯥꯛꯄ꯭ꯔꯣ? ꯑꯇꯩꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ. ꯐꯨꯔꯤꯠ ꯄꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯂꯠ ꯇꯧꯅ ꯈꯨꯝꯃꯤ. ꯀꯗꯥꯏꯗꯒꯤꯅꯣꯍꯦ? ꯑꯩꯈꯣꯏ ꯈꯪꯖꯜꯂꯛꯆꯗꯦꯗ. ꯅꯣꯏꯒꯤ ꯐꯤꯒ ꯌꯦꯡꯕ ꯆꯪꯗꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ. ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯒꯅꯤ. ꯅꯠꯇ꯭ꯔꯒ ꯅꯪꯅ ꯀꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯀꯥꯗ ꯌꯦꯡꯉꯣ. ꯐꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯁꯨꯔꯝꯗꯕꯁꯨ ꯌꯥꯏ. ꯑꯩꯕꯨ ꯉꯁꯥꯏ ꯁꯤꯗ ꯁꯨꯔꯒ ꯐꯧꯔꯝꯕꯅꯤꯗ. ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯂꯤꯠꯅꯕꯅꯦ ꯍꯥꯏꯗꯅ. ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛꯇꯒꯤ ꯌꯦꯡꯈꯤꯒꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ. ꯏꯃꯥ, ꯀꯗꯥꯏꯅꯣ ꯑꯩꯅ ꯍꯥꯏꯕꯗꯣ? ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯤ. ꯃꯤ ꯊꯥꯖ ꯍꯣꯏ ꯃꯦꯃꯤ ꯍꯣꯏ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ. ꯇꯥꯗ꯭ꯔꯣ? ꯁꯠ ꯊꯣꯛꯂꯛꯑꯣꯕ. ꯏꯆꯥꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯉꯁꯤꯗꯤ ꯌꯥꯍꯧꯒꯁꯦ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ. ꯑꯁꯨꯛ ꯉꯟꯇꯥꯁꯤꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜꯒ ꯂꯥꯡꯂꯗꯅ. ꯍꯣ, ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯕ ꯆꯠꯂꯨꯗꯣꯏꯕ. ꯑꯗꯨꯅꯅꯦ ꯅꯆꯥꯅ ꯉꯁꯤ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯂꯥꯡꯉꯤꯕꯁꯤ. ꯀꯥꯟꯅꯗꯦ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ. ꯍꯣꯔꯦꯟ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯕꯗ ꯄꯥꯕꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨꯅ ꯄꯣꯠꯐꯝꯗ ꯒꯞꯊꯤ ꯆꯂꯥꯏꯔꯨꯒꯦ. ꯃꯃꯥ ꯑꯁꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯏꯗ. ꯅꯠꯇꯦ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯒ ꯂꯩꯕ꯭ꯔꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦ. ꯃꯤꯃꯥꯡꯗ ꯒꯞ ꯇꯧꯕ ꯅꯩꯈꯥꯏꯕ ꯁꯥꯕ ꯅꯃꯥꯒꯤ ꯂꯤꯆꯠ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ. ꯅꯃꯤꯠꯇꯨꯅꯒ ꯉꯥꯀ꯭ꯔꯥ ꯃꯃꯤꯠ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯅꯥꯕꯨ ꯂꯧꯖ ꯆꯥꯕꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗ ꯅꯪꯒꯤ ꯃꯤꯇꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝꯕꯨ ꯆꯤꯡꯅꯔꯛꯏꯗ. ꯑꯣ, ꯀꯔꯤꯅꯣ? ꯈꯤꯠ ꯇꯥꯖꯅꯤꯡꯗꯦ. ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯤꯇꯪ ꯉꯥꯡꯕꯤꯌꯨ. ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯌꯨꯝꯕꯥꯟ ꯀꯥꯏꯗ ꯋꯥꯗꯣ ꯍꯧꯖꯤꯛ ꯍꯟꯅꯨꯔꯕ
nasa namong phanglaba kansida moi mapabu namai dui kai baga karim khangbidrabro lai man usiroi dawri masada monsinduna se phi ai do sida leire phajana iluko su lakani aina phau pamudana na na thamlibani namai du thaktana hi gat kai khatningai dania amuk su lakani hoi kaisu tawri aibu angang masadawna nangi thut lawu phi sigi wayam ngangi awoiba izat leizakidri imanangsi hoi izat leibi isai bema nungsida ko wangang katia yam izat leibi nei khai bini oiba nasanadi siki ma puthokdana si ma tawni khangdrabanina awaba khangdre pamuya thang khangdre yare chalamdai sida dawga ya do mande oiba manam namdo basat namo aide sa sauragi asi haiduna mamabu manam namhanduna phet tawduna thongalomda thokre somdana laizana thoktribadu makoi kagi thongnawdagi yengduna masinda soni is karaidagi asiki torobot phamdek pi manbi angangsina intriba phisibo tokna pasakhrida wangkhai ngoro ngobsida noba masin masugi mapan leiga satpasidi as tokna pangkhri mi idi kanadi masiso tanjangai so pamasidabu yemna tukatre asumna mathangi numit lei tharakpada ngarang laizana lai khurumba satpada ilubu phidu manem ibe magi kagi phian khokta yanna leiribadu yumjai phauduna chatliba pramo masu uribe madu ubada made amuk toiba pambana loirabani hai mawa tabra ai makharongi nadon pisak ase naina tawise ngyak ta hangma sangbiru khige nandagi nai haidana tawribase amuk phau sangduna hangnu jibani mi na huna khangde soitna haikiba tare hai tabrani mawa natra sendra nabi nangbu imung se kanamta leite mi noi sathok na khibani ba nang su mu sathok tuna tawranu sai kholi se loisindana tawramuko nang amanai be ma haina jingai tangna jingai namita khudom bisida sak thinjingai khangde da ko asi haiduna ngang duna anaba hangbani haiduna thambal chatki manemna satkrabada mapalda thoklaktuna satkriba thambalbu mamit phaijai yengna soli heisibu moi khalibu yum silakpa minaini sinine khang asidi thabak kamda tawroi kramo kananu khangdramal aina sum yum sida lakpo kuiji haidana tawsinnabi basida ya haidana so tawri ningolne na langkangi sita sangni manbi lei sisu si tabana ai lakpadeni yum sida thabak mana ta tawbanate leikai chatpa yaba chatluraga mathibongse makut chok hamaga sarani aduga ta ai sab loiraga mu phuk haugatuna thokrani asigi nungai ba noi pramoi gi kumhai yogi khangni ngai kho kanam leitringai sida phanadum tan chari nahangi aina yam pamba masigi hanubi sigi phida amta tam lokthok hauruki geda aduga ayi upuda amta hapchilauruki ge asiyaiduna manemgi kada sanglaktuna yengi karaidanu swai yalau urambani da ibo leire as yam phajeni aso phajaba phisibu ai phau leite aduga hanubi koling karabi siling manam nambi sigana leirudana ga tawribani kadaidagi leiruribanu haibani adubudi hausikti ai oirani dana ai kada amta thamjilauruki da he asiyaiduna mamai leithurakpada mon mayadu da ikokokna leiriba sildu he ururi hema silni he paranum phare sina phisigi janaba phanek amadum leithoke asiyaiduna leiramliba sildusu lautoktuna tumina kiruk yengduna magi kada prap changki numidangdu pramo ngasidi masangam de haiduna makoigi kadagi thoklaktre sandhyagi duk phauba manim ibemana katkre adubu sak thongbagi matang yausilakpadadi thambalna haire chahaksi phaudi ngahtang hawgalaga thongba sukam haibani madugi maudu masa ngamde haidna hawgotrabasida sak amuk thongo haibani ne mama nang siudokna naril tantreda cha khrak thongbadabu waoi ne tawradana manil yam nainaganuko ngamdrabadi angamna tawba taba nasa nupi sisu leiri nong phadokti noisu thongba mayai kai o sakhumse sangdabu kuirabani na talle thongningdre nasa ne na chak ngak thongo haibabu ha karino maruki sel khomba salubagi ngamoi uai koksi edana magi kada sangkhriba sini mausi su dungai ngasai gi karim tawhodabani aduga hanjilakpada sat yekta naraga leirami
ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯂꯩꯅꯥ ꯖꯥꯇꯥꯅꯣ ꯃꯤꯀꯨꯞꯇ ꯅꯥꯅꯤꯡꯕ ꯃꯇꯝꯗ ꯁꯠ ꯍꯦꯛꯇꯒ ꯏꯁꯥꯒꯁꯦ ꯅꯥꯕ ꯌꯥꯅꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯔꯝꯕ ꯀꯔꯤ ꯃꯔꯨꯞꯅꯣꯅꯦ ꯍꯥꯏꯔꯤꯁꯤ ꯑꯩ ꯃꯃꯥ ꯃꯔꯨꯞ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯁꯦꯟꯕꯨꯟ ꯂꯩꯇꯅ ꯃꯔꯨꯞ ꯍꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡ ꯈꯤꯇꯗ ꯃꯥꯡꯂꯕꯗꯤ ꯀꯝꯗꯧꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯉꯥꯡꯁꯛ ꯅꯪ ꯂꯧꯗꯅ ꯅꯆꯥꯁꯤꯁꯨ ꯍꯩ ꯁꯤꯡꯕꯗ ꯄꯁꯤꯡ ꯊꯣꯛꯇꯧꯔꯤ ꯇꯧꯖꯁꯅꯨ ꯀꯩꯅꯣ ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯁꯤꯗꯤ ꯇꯧꯗꯧꯅꯤ ꯃꯁꯥꯒꯤ ꯃꯔꯅꯥꯏꯁꯨ ꯇꯥꯟꯖꯗꯧꯅꯤ ꯃꯁꯤꯗ ꯑꯐ ꯅꯨꯡꯉꯥꯏ ꯍꯥꯟꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯀꯣꯛꯁꯤꯗ ꯃꯥꯡꯕ ꯀꯥꯏꯕꯒꯤ ꯋꯥꯈꯜꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩ ꯂꯧꯗꯅ ꯄꯁꯤꯡ ꯊꯣꯛꯄꯒꯗꯤ ꯍꯥꯏꯕꯤꯅꯨ ꯃꯈꯣꯏ ꯃꯄꯥꯍꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯀꯌꯥꯝ ꯐꯔꯗꯅ ꯃꯣꯏꯁꯨ ꯂꯣꯏꯅ ꯍꯩꯁꯤꯡꯕꯅꯤ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯑꯐꯕ ꯈꯟꯗꯅ ꯑꯐꯕꯗꯨ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯤꯗꯨꯅꯤ ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥꯒꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩꯈꯣꯏꯗꯤ ꯃꯌꯦꯛꯇ ꯊꯣꯛ ꯍꯦꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯗꯔꯛꯀꯅꯤ ꯑꯩ ꯃꯃꯥ ꯁꯥꯕꯤ ꯀꯣꯛꯂꯩ ꯋꯥꯔꯦꯝ ꯉꯥꯡꯕꯅ ꯄꯥꯝꯃꯤ ꯑꯇꯨꯝꯕ ꯅꯆꯤꯟꯗꯣ ngasi ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯆꯧꯕꯁꯤꯅ ꯍꯨꯝꯖꯤꯜꯂꯛꯂꯕꯗꯤ ꯍꯅꯨꯃꯥꯟ ꯃꯆꯤꯟ ꯃꯥꯜꯂꯒ ꯇꯣꯛꯂꯅꯤ ꯑꯔꯦꯝꯕꯗꯅꯦ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯜ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯁꯤ ꯀꯨꯆꯨ ꯊꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ ꯍꯩꯃꯩꯃ ꯏꯁ ꯌꯥꯝ ꯀꯟꯕꯒꯤ ꯃꯑꯣꯡꯗ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯧꯔꯕ ꯃꯈꯣꯡ ꯑꯍꯨꯝ ꯄꯥꯜꯂꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨꯏꯁ ngasinya ai hanu thangsidang ngasi chaknaga thongningdabani taki khatnaraga ipam yongnani ko somdana magi nupina hamungda tumduna leibaduda haire nangsu nasado ka hena ngamdabu natrabadi chakse ngyak pat thongtok kyaide sidana nangna tumdan lei chakhumdana ima sina makwang anabu siga sak thongni dorise yingbabu ngamlibra haibani da kyam taningde ko ai sibu nungaidana tumba malurabra isa ngamdi haise moi nupana yam thajadabay waro chaki wadi noina sanupini na malarisina masu nong phadokdi thongma yaidana laikai satkai chaluraga nongmata thabak manam tehbi banate maharani sadanani yumsida mana laisi aduga ngasika aina isangamdi haibasida atangba hoisi ai aisi sum imana matumta tawbasida nungaidadana haibani ba yam nungaitragana nachanupisia kauthoklaga thonghalo Masingangsia, param chat asya, hayeng mayum pa na sutanaroi. Hoy siya, nang sunasangam di hai, sindi pra. Ay na hay ba na aman, nang nangango na pra, chin kanzing, breng kaptarakan. Adugi saruk si, karino, nang naligay ba do, si, sil panglaklaban. Sino ko na nabasil. At ay sina, ay na, imada so, krapi birag. Karigiya, yaro. Nang na wa, kay tabok suri ba si bu, ariyan ba da, mingo na sil yan na nabara. Nati, Siya yam na paibi waro, yaroy ko, ay ni yaroy hay sini, katay piro, sida piro ba? Ay gisin daw ba yam tay? Mingon daga, ariyam na sil pang pipitok pa yaban nati. Asihay ito na, maginupagi makutagi sil mundo na lausil. Matanggi ayupta ni, tambal, magi kada karino makanatiri. Makoy mapa, ay bungarang sida tamlamba ni mi, nang napiraklaba matungda, sida. Muan makasi desi insilaga niya, iri na tamamba niya ba? Nati, karamay taurinoy mi sibo. Ay sumsignay ko, ay signay nga ay sini. Mara na tanak ka na sulay tiye ba? Ay signay hari ba sini? Ay taning di ko mama, tabaya ba wakrangam. Nasano po tambam siksin jadraga. Puat amata, nangon na sinabda hindi ino ay nasimdi soyde ay bado mayaw kitrab. Natugon ang signay kakay na hari ba na kanada signay pa. Ha? Nang ginasa, nang gamana sa bido do oirinin. Kau. Nasa to yam to na karogang. Ay kangri ay. Kok kasi oy na pihing soyrabra karino makoy mapaso ni kauga lekhang laba ingonda di karido bagi sinabiram libano nasana khangna dum paijaw yadro matung di noy na pot na saiga ingonda amatta niya sinabirakan thabok su tawba miwa su taba ngamdre ai noy mayam gi kangdrum natre amada mu kaw amada mu on hey nasindo dudan nang nagkalib ngasi thabak sa thoklamdai sida mihul arangwi laki toy ko ai Mapaga mamaga na ngasayidigi ngang naribdo tabada changlakto na hanglay. Atang bana. Ima, baba, kaidong naragi, ngasayidigi ngang narimiyamdo. Kaidong rehab. Tambal kap ngang tawdo no kumlay. O noy na pa, sinangarangay ngo na siya ratamjiloy ito na pinagpa. Adugang nga siyong bada layramdre, wala layramdre. Adugini, ngasayidigi ay po, miyoy bagi wangang driba si mana. Mana lang tokraga, ay wanda mong tayo naribra, iso kang puwanti. Hay, taning din hesin TV. Ay nalautoklagabu nangonda mo hanglakigadrane nang ngasi phagi digi napamyaw ni ko ay na natro nawon na ngarang fazana
ngasi luhong marup thanggadobani irendana thamjilu oiduna pirambado nangna leikai koiba nangna na hotnabada mathong khangjadraga siyareba pabazo amta taptho ima na kaide thambad thampham tuda amta munne yeng leramgani se laisana ima taso kaidore haino pabana ima na ngarang sel khra thamjilu na pimal adu leiramdre na thinaramisi nang sumta khra thiminongsi e kaino aisiba ima na kaide thambano munne yengaba phi marak sidaga ti leitabra leite aina yengabani adu aidaga thamde phamung sida mon makhada thamlambani ai kaudri atangbana magi nupi busu amuk kauduna e pramo tai bro nang somna da lawo kai haibano adu kana kauri buduba koksi isa nungai te haidana ngek to potha basida ai nangi koksi puga lai imagi kadagi nang silga ulakul nangbo kasai digi sil mangi haidana tawnari basi tadrani na mapuroi bagi maongduda namhang hangba manba wahaiduna latlat tawna saurap khumi pram e kari wahang na dudia makoi ta chawgi sidi aina noigi selsa laukthokpagi maongda hekta kit nambasibu aidi khangjadi imagi ka da su changjadi ngarang digi natro isa ngamde haidana ka dagi hindokta hiptun leiribase haujik ta su makoi ta sawna kauraklaga aduganda ka khangi ye sumna dangmani phari nang su khangjairabani mapa mamanda amu onsinduna pawi sildu kyan engondagi tawsi mangkhrabdi mangkhredana imana thampham kaubagi orambasu yai kona marain thokjarksani asumna numitugi waridu kunjona tawduna makhata nakhidri chayol amamuki matungni pramomadi phana kuiri nasinaduna imungi thabak manamta yaudra leirakpa adubu tanja phangbada manemgi amadi laizagi kadagi mana pama potjai tumina lauthokpudi leplamde pot masa masu sel khaji khara ka oibanina mama masa dusu moina thampham kawu oiramgani khanna amadi thoina khanjiludabana madugi matangda karimtadi hairamdi numito pramogi manau nupina mayum paliba nupadugi masandu yumduda laklam mitlaubina inam pramo kaino nangdi nasakayam phajathu ami yam nungai kramale da handakti akhoi daga pak lakhije khra su toina lao laktadi ko aini hena lakningi bema matang masada dana tawribani sirigi toina la dawni hoisi ado kaino ai bulakta yade kainaga kaurisiba nati kari ruba waga leirage mirak narak yengduna makoldu tapna haide atagi nati nang aina kaurisi hanana makhwangna yeplamba sanagi khudoptu lauthoktu na haide si nangonda matam khramda thamjilo aina ne khra leiraga amuk lawba laki si haiduna hagolkhraga magi upudagi mayom ama lauthoktuda sinane piroli nahanoma nangna pame haramado adusu yawramani pina sinane sitluroi bema nangna ngasi lilaidusu aina mamangda lakpada piramadu natro nangondadi tokna paksakri adubudi aina paksani khangdana piraibaduni milaubi supramoga lamchat khra manazabini laisabini haibagi ikaiba khangbiba nate arem apa paumkhraba mana pame hairamba hairibasisu mamangda mana lakpada laizana lituna lehuba angang masugi nungthinduna khutchangna phi tubina tuba phuri tubuni aduna noktun haire as onthokna nungai jareda aisu maduga chap manaba ma phi tubida tuhan sira khanduna leirambani inama leizaba haibase nungai khreda ko sidabu aina inama na haiba yadradi ko ado inama pramo nangina nemsiga nasanupini na tawrisiga se pangso tokna pangkhre karim khangdabra khangde ho aduni singoibem hosik matamdi setananya chanabini asingmana apangbagi maral lemna sai wadana nungai haibdo aduni asomna anidu noktuna pramona mitlaubibu thongalomda thindokludu na salhankre Manggol wai tasinba thoklakpa laizana chatriba anidu yengduna solau sinamu kaitobala amisa mawa yek lamaba yumsida pot amadi dok watlado khoina sum mi mangni kaizai haidina ke maibida basida yam henjile atuga kai asigi mi laubi haibra ikubi haibra amuka trumsina likshima prise ahido dok mankreda aigi thiba khangdaba mangki basingsa chap manaba ngaktani mana litnaga yumsila isi numidangdu laisa ngasai la ambaduda wakhaldo ising singnaraduna magi upudu phaktuna yengi
ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯅ ꯋꯥꯅ ꯃꯔꯨꯞ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯌꯥꯎꯖꯔꯒ ꯁꯥꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯁꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯂꯛꯏ, "ꯏꯅꯝꯃ, ꯏꯅꯝꯃꯧ, ꯍꯣꯏ ꯏꯅꯝꯃ." "ꯏꯂꯩꯖꯥ, ꯅꯅꯝꯃꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯤꯞꯂꯤꯅꯦ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ?" ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯁꯨꯝꯗ꯭ꯔꯤꯡ ꯄ꯭ꯔꯃꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯅꯝꯃ, ꯑꯩꯒꯤ ꯈꯣꯏ ꯃꯍꯨꯝꯒꯤ ꯈꯨꯗꯣꯞꯇꯣ ꯏꯅꯝꯃꯅ ꯂꯧꯊꯣꯛꯄꯤꯕ꯭ꯔꯣ? ꯑꯩꯒꯤ ꯎꯄꯨꯗ ꯍꯥꯞꯂꯒ ꯊꯅꯝꯕꯅꯤ, ꯑꯗꯣ ꯉꯁꯤ ꯌꯦꯡꯂꯨꯕꯗ ꯌꯥꯎꯔꯝꯗ꯭ꯔꯤ." ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯝꯃꯤ ꯄ꯭ꯔꯃꯣꯗꯁꯨ ꯃꯥꯅ ꯍꯨꯔꯥꯟꯗꯨꯅ ꯉꯁꯥꯏ ꯃꯤꯠꯂꯥꯎꯕꯤꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯦ, ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯨꯗꯣꯞꯄꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯂꯧꯊꯣꯛꯄ꯭ꯔꯥ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯪꯉꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯂꯧꯊꯣꯛꯄꯒ ꯎꯍꯧꯕ꯭ꯔꯕ?" ꯉꯁꯤꯗꯤ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯗꯨꯝ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝ, "ꯏꯅꯝꯃꯅ ꯂꯧꯊꯣꯛꯑꯝꯒꯅꯤ ꯈꯪꯕꯅꯅꯤ ꯑꯩꯅ ꯏꯅꯝꯃꯗ ꯍꯪꯉꯤꯁꯤ꯫ ꯌꯨꯝꯁꯤꯗ ꯏꯃꯥ ꯄꯥꯕ ꯇꯥꯆꯧꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯩꯒꯤ ꯎꯄꯨ ꯐꯥꯛꯂꯒ ꯃꯣꯏꯅ ꯄꯣꯠ ꯍꯨꯔꯥꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯣꯏꯌꯥꯒꯤ ꯃꯤ ꯂꯥꯛꯑꯒ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯅꯈꯤꯕꯗꯣ, ꯑꯗꯣ ꯑꯩꯒꯤ ꯈꯨꯗꯣꯞꯇꯣ ꯏꯅꯝꯃꯅ ꯍꯨꯔꯥꯜꯂꯒ ꯄꯤꯊꯣꯛꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ?" ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯃꯤꯍꯨꯜꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯑꯁꯦꯡꯕ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯝꯅꯕ ꯈꯨꯝꯂꯛꯏ, ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯗꯁꯨ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯒꯦ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯕ꯭ꯔꯕ? ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯁꯤꯗ ꯁꯤꯒꯨꯝꯕ ꯇꯧꯏ ꯍꯥꯏꯕ ꯃꯈꯣꯏꯗꯁꯨ ꯇꯥꯈ꯭ꯔꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯣꯏꯅ ꯁꯤꯒꯨꯝꯕ ꯕꯗꯅꯥꯝ ꯉꯥꯛꯇꯅꯤ ꯄꯤꯔꯤꯕ꯫ ꯅꯪꯅꯗꯤ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯌꯥ ꯋꯥꯅ ꯂꯩ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ? ꯃꯣꯏꯅ ꯂꯥꯛꯑꯝꯃꯒ ꯃꯣꯏꯒꯤ ꯄꯣꯠ ꯃꯥꯡꯉꯤ ꯍꯥꯏꯗꯅ ꯍꯨꯔꯥꯜꯂꯒ ꯊꯩ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ?" ꯀꯔꯣꯝꯗꯒꯤꯅꯣ ꯃꯄꯤꯒ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯔꯗꯨꯅ ꯆꯥꯟꯅꯗꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯍꯦꯛꯇ ꯀꯞꯊꯔꯛꯏ꯫ ꯁꯣꯝꯗ ꯀꯥꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯀꯞꯄꯒꯤ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, "ꯍꯩ, ꯀꯔꯤꯅꯣꯅꯦꯍꯦ, ꯅꯣꯏꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯗꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯅꯣꯏꯕꯨ ꯏꯔꯦꯟ ꯏꯔꯦꯟꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯅꯦ?" ꯃꯄꯥꯒꯤ ꯋꯥꯗꯨ ꯈꯨꯝꯗꯅ ꯃꯆꯟꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ, "ꯀꯔꯤꯅꯣ ꯂꯥꯛꯏꯁꯤ ꯅꯪꯅ ꯅꯅꯝꯗ ꯉꯥꯡꯉꯤꯁꯦ ꯑꯩ ꯃꯌꯥꯝꯗꯨꯕꯨ? ꯍꯥ? ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯌꯥꯝ ꯊꯛꯀꯥ ꯈꯪꯗꯕ ꯇꯧꯔꯤ꯫ ꯋꯥꯔꯛꯇ ꯃꯄꯥꯜ ꯊꯣꯛꯂꯛꯏ꯫ ꯅꯠꯇꯦ, ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯅꯅꯝꯃꯗ ꯍꯦꯛꯇ ꯕꯗꯅꯥꯝ ꯄꯤꯕꯗꯣ? ꯅꯪ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯅꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯅꯤ ꯈꯪꯗꯕ ꯅꯪ ꯉꯁꯤꯗ ꯊꯨꯒꯥꯏꯔꯨꯔꯣ? ꯑꯩꯅ ꯈꯪꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯇꯥꯆꯧ, ꯃꯥꯅ ꯂꯧꯊꯣꯛꯇꯅ ꯀꯅꯥ ꯂꯧꯊꯣꯛꯀꯅꯤ? ꯇꯥꯆꯧꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯂꯒ ꯋꯥ ꯉꯥꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯆꯨꯝꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯒ ꯐꯨꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ." ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯅ, "ꯍꯩ, ꯀꯔꯤꯅꯣ ꯏꯔꯦꯟ ꯏꯔꯦꯟꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯅꯦ ꯅꯣꯏꯕꯣ? ꯍꯩ, ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯁꯨ ꯅꯕꯨꯡꯗ ꯀꯔꯤꯅꯣ ꯅꯆꯤꯟ ꯈꯨꯝꯂꯤꯕꯗꯣ ꯍꯥ? ꯍꯩ ꯑꯆꯧꯕ, ꯅꯪꯁꯨ ꯅꯆꯜꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯅꯦ ꯅꯣꯏꯕꯣ? ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯥ ꯑꯃ ꯍꯦꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗꯕꯨ ꯃꯥꯅ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯈꯪꯗꯅ ꯃꯅꯝ ꯑꯁꯤꯗ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯇꯥꯍꯜꯂꯤ꯫ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯕꯅꯤ, ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯍꯩ ꯂꯥꯏꯖꯥ, ꯅꯕꯨꯡꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯍꯨꯔꯥꯟꯕꯕꯨ ꯍꯨꯔꯥꯟꯂꯤ ꯍꯥꯏꯕꯅꯤ, ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯀꯥꯗꯒꯤ ꯄꯣꯠ ꯀꯌꯥ ꯃꯥꯡꯉꯤ ꯍꯥꯏꯕ ꯑꯩꯒꯤꯁꯨꯅꯤ꯫ ꯃꯣꯏꯒꯤ ꯃꯤꯠ ꯂꯥꯎꯕꯤ ꯍꯥꯏꯕ꯭ꯔꯥ, ꯃꯤꯠꯈꯨꯕꯤ ꯍꯥꯏꯕ꯭ꯔꯥ, ꯁꯨꯝ ꯍꯪꯒꯪ ꯃꯥꯟꯕꯤꯗꯣ, ꯃꯥꯕꯨ ꯍꯦꯛ ꯂꯥꯛꯑꯕ ꯌꯨꯝꯁꯤꯗ ꯄꯣꯠ ꯑꯃꯗꯣ ꯋꯥꯠꯂꯗꯧꯅꯤ꯫ ꯉꯁꯤꯁꯨ ꯃꯥ ꯂꯥꯛꯑꯒ ꯉꯁꯥꯏ ꯄꯣꯠ ꯌꯣꯝꯃꯣ ꯀꯔꯤꯋꯣ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯡꯕ ꯍꯦꯟꯃꯜꯂꯛꯇꯅ ꯆꯤꯡꯅꯕꯗꯒꯤ ꯑꯩꯒꯤ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯩꯅ ꯂꯩꯇ ꯋꯥꯅ ꯁꯥꯖꯕ ꯈꯣꯏ ꯃꯍꯨꯝꯒꯤ ꯈꯨꯗꯣꯞꯇꯨ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯐꯨꯔꯤꯠꯇꯨꯁꯨꯅꯤ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯂꯤꯔꯛꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄꯛꯏ ꯑꯇꯥꯡꯕꯗ, "ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯦ ꯃꯁꯦ, ꯃꯁꯤꯗ ꯀꯜꯂꯤ ꯃꯆꯤꯟꯁꯦ ꯊꯥꯖꯤꯟꯈꯤꯗ ꯃꯁꯤꯗ꯫ ꯑꯆꯧꯕ, ꯅꯪ ꯑꯩ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯄꯥꯒꯤ ꯂꯥꯏꯖꯥ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯅꯪ ꯅꯅꯝꯃꯅ ꯂꯧꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯕ꯭ꯔꯥ?" ꯃꯔꯛ ꯐꯠꯊꯠꯇꯨꯅ ꯊꯝꯕꯥꯜꯅ, "ꯏꯍꯦ, ꯑꯗꯨꯒꯤꯗꯤꯅꯦ ꯏꯆꯥ ꯀꯟꯈꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯩ꯫ ꯑꯩꯒꯤ ꯀꯥꯗꯒꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯃꯧꯅ ꯐꯠ ꯊꯣꯛꯈꯤꯕ 3-4ꯔꯛ ꯁꯨꯔꯦ ꯎꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯔꯨꯒꯕꯅꯣ ꯍꯥꯏꯗꯅ ꯀꯔꯤꯝ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯟꯅꯔꯒ ꯆꯥꯛꯅ ꯊꯣꯡꯗꯕꯤ, ꯑꯗꯨꯒ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯒꯅꯦ ꯍꯧꯗꯣꯡ ꯍꯨꯔꯥꯟꯕꯤꯗꯧꯅ ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥꯔꯧ ꯈꯨꯕꯥꯝ ꯂꯧꯊꯣꯛꯂꯒ ꯄ꯭ꯔꯦꯛ ꯁꯩꯔꯝꯕꯁꯨ ꯌꯥꯝ ꯎꯔꯦ꯫ ꯑꯩꯗꯤꯅꯦ ꯎꯔꯕꯅꯤ, ꯌꯥꯝꯅ ꯊꯦꯡꯅꯔꯕ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯊꯥꯖꯩ." "ꯑꯣ, ꯏꯃꯥꯃꯛꯅꯁꯨ ꯅꯃꯧꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯕ? ꯍꯦ ꯅꯨꯄꯤ, ꯅꯪ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯇꯧꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ." "ꯑꯩꯈꯣꯏ ꯇꯥꯆꯧ, ꯅꯪꯅ ꯐꯥꯎ ꯑꯩꯁꯤ ꯊꯥꯖꯔꯛꯇ꯭ꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯗꯅ
ꯏꯔꯥꯜ ꯂꯩꯖꯗꯕꯤ ꯑꯩꯕꯨ ꯏꯔꯥꯜ ꯄꯪꯁꯤ ꯁꯤꯖꯤꯟꯕꯤꯔꯒ ꯅꯪꯅ ꯁꯣꯏꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯑꯩꯗꯤ ꯏꯄꯥꯝ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯅꯝꯃ ꯑꯗꯨꯋꯥꯏꯗꯨꯗ ꯇꯧꯁꯤꯟꯅꯕꯗ ꯀꯩꯁꯨꯝ ꯀꯥꯟꯅꯔꯣꯏ ꯑꯩꯗꯤ ꯑꯩꯒꯤ ꯈꯨꯗꯣꯞꯇꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯂꯥꯏꯖ ꯅꯪ ꯋꯥꯗꯣ ꯌꯥꯝ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯁꯥꯒꯤ ꯅꯄꯣꯠ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯅꯪꯅ ꯈꯨꯗꯣꯞ ꯄꯤꯌꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇꯅꯦ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯌꯦꯡꯁꯤꯜꯂꯕꯅꯤ나 ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯅꯣꯏꯅ ꯄꯥꯝꯗꯕ ꯕꯗꯅꯥꯝ ꯄꯤꯔꯤꯕ ꯃꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯏꯗ ꯌꯦꯠꯇꯅ ꯇꯣꯉꯥꯟ ꯂꯩꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯗꯤ ꯃꯣꯔꯥꯗ ꯄꯨꯔꯥ ꯐꯝꯂꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯩꯅꯤꯡꯗꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯍꯧꯏ ꯍꯔꯦ ꯍꯔꯦ ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯆꯥꯗꯨꯅꯤꯀꯣ ꯑꯩꯅ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥ ꯀꯣꯛꯍꯜ ꯂꯩꯍꯟꯅꯤ ꯍꯥꯏꯗꯅ ꯑꯗꯥꯡꯕ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯤꯕꯗꯨꯅꯤꯀꯣ ꯉꯁꯤꯅ ꯅꯨꯄꯤ ꯌꯥꯀꯟꯗ ꯇꯣꯉꯥꯟ ꯆꯥꯒꯦꯒ ꯍꯥꯏꯕ ꯉꯝꯂꯕ ꯍꯦ ꯃꯩꯊꯥꯕ ꯁꯥꯋꯟꯇꯣꯄꯥꯎ ꯅꯃꯥꯏꯗꯣ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯐꯨꯝꯂꯕꯗꯤ ꯃꯤꯗꯤ ꯂꯥꯏꯗꯅ ꯂꯥꯏ ꯐꯥꯎꯕ ꯆꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤꯍꯦ ꯏꯁ ꯃꯗꯨ ꯁꯛꯇ ꯌꯣꯡ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯊꯤꯕ ꯌꯣꯡꯃꯨ ꯊꯤꯖꯤꯟ ꯇꯨꯝ ꯃꯥꯟꯕꯤꯁꯤꯒꯤ ꯃꯤꯁꯪꯒ ꯆꯪꯒꯗꯅ ꯃꯃꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗꯗꯅ ꯃꯄꯥ ꯂꯩꯌꯦꯁꯨ ꯈꯪꯗꯕ ꯉꯝꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯂꯥꯏꯖ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯈꯨꯗꯣꯞꯇꯣ ꯃꯥꯡꯒꯗꯣꯏꯔꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯥꯏꯖ ꯃꯥꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯕꯁꯨ ꯀꯞꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨ ꯃꯥꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖꯗꯨ ꯃꯇꯥ ꯊꯥꯖꯗ ꯉꯔꯥꯡꯒꯤ ꯄꯥꯎꯗꯨ ꯇꯝꯗꯨꯅ ꯁꯨꯠ ꯀꯞꯂꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯂꯩꯇ ꯏꯁꯥꯒꯤ ꯏꯔꯥꯟꯅ ꯁꯥꯖꯔꯒ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯎꯈꯤꯕ ꯃꯥ ꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯦꯕ ꯌꯥꯔꯦꯁꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯅꯥꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯊꯝꯕ ꯌꯥꯗ꯭ꯔꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏ ꯇꯥꯆꯧꯗꯨꯁꯨ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯅ ꯅꯨꯄꯤ ꯃꯤꯁꯛ ꯍꯦꯛꯇ ꯆꯪꯉꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯣꯏꯗ ꯍꯥꯏꯕꯤꯈ꯭ꯔꯤꯗꯨꯅꯤ ꯅꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯗꯣ ꯌꯨꯝꯗꯨꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯀꯥꯒꯤ ꯎꯄꯨꯗꯣ ꯑꯗꯨ ꯁꯣꯂꯣꯠꯅ ꯊꯝꯃꯤꯅꯦ ꯍꯥꯏꯕ ꯊꯥꯖ ꯅꯪꯕꯣ ꯑꯩꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯅꯦ ꯑꯗꯨꯕꯨ ꯁꯣꯗꯣ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯅ ꯏꯆꯝ ꯆꯝꯅ ꯎꯄꯨ ꯃꯊꯛꯇꯨꯗ ꯏꯀꯣꯛ ꯀꯣꯛꯅ ꯑꯗꯨꯝ ꯊꯝꯃꯨꯔꯦ ꯑꯩ ꯌꯥꯝ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯏꯄꯣꯠꯁꯨ ꯃꯥꯡꯕ ꯆꯦꯛꯁꯤꯟꯗꯕꯁꯨ ꯇꯥꯕ ꯑꯩ ꯊꯃꯣꯏꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯑꯦꯕ ꯑꯩ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯀꯞꯀꯅꯨ ꯀꯞꯄꯒ ꯃꯥꯡꯈꯤꯕꯗꯣ ꯍꯜꯂꯛꯇꯧ ꯅꯠꯇ꯭ꯔꯁꯤ ꯃꯊꯪꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯑꯗꯨꯃꯥꯏꯅ ꯀꯣꯛꯅꯤ ꯀꯣꯝꯊꯣꯛꯅ ꯊꯝꯃꯨꯔꯅꯨ ꯅꯍꯥꯟ ꯈꯠꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯣꯉꯥꯟ ꯆꯥꯅꯔꯦ ꯏꯃꯨꯡꯗꯣ ꯍꯞꯇꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡ ꯄ꯭ꯔꯃꯣꯗꯣ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯌꯥꯝ ꯀꯦꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯏꯜꯂꯛꯂꯤꯕ ꯐꯤꯗꯨ ꯎꯕꯗ ꯊꯝꯕꯥꯜꯗꯤ ꯃꯌꯥ ꯀꯥꯔꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧꯋꯥ ꯅꯪ ꯉꯥꯏꯈꯣ ꯃꯤꯁꯤꯡꯁꯤ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯕ ꯍꯧꯗꯣꯏꯗ ꯇꯧꯔ ꯂꯩꯔꯦ ꯍꯨꯏ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯆꯤꯛꯅꯕ ꯁꯨꯛ ꯌꯥꯝ ꯄꯥꯝꯕꯁꯤꯕꯨ ꯂꯥꯏꯃ ꯍꯩꯅꯈꯤꯗ꯭ꯔꯦ ꯏꯁ ꯍꯣꯏ ꯏꯕꯦꯝꯃ ꯐꯖꯕꯤ ꯂꯤꯟꯗꯨ ꯂꯩꯃ ꯂꯝꯍꯨꯏꯒꯤ ꯁꯥꯖꯠ ꯆꯠꯄꯤ ꯅꯪꯕꯨ ꯀꯔꯤ ꯃꯒꯨꯟ ꯌꯥꯎꯖꯗꯅ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯗꯧꯔꯤꯕ ꯏꯊꯧꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯂꯩꯔꯤꯕ ꯏꯁ ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯏ ꯀꯥꯏꯅꯒ ꯅꯪꯗꯤ ꯐꯖꯔꯦ ꯅꯔꯝ ꯆꯠꯅ ꯂꯨꯗ꯭ꯔꯤꯗꯨꯒ ꯍꯦꯔꯥ ꯏꯃꯥꯅ ꯀꯌꯥꯝ ꯐꯕꯅꯤꯅ ꯒꯨꯝꯕꯤꯔꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯅꯆꯥ ꯃꯤꯆꯥ ꯈꯥꯏꯕꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯗꯨꯒꯤ ꯅꯔꯝ ꯆꯠꯇꯣ ꯑꯗꯨꯅꯅꯤ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯊꯣꯛꯏꯁꯦ ꯍꯣ ꯐꯔꯦ ꯀꯩꯅꯣ ꯏꯈꯨꯠ ꯄꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯁꯨꯔꯒ ꯆꯥꯖꯅꯤ ꯏꯆꯥ ꯑꯄꯪꯕꯗꯨꯗꯤ ꯅꯪꯅ ꯁꯨꯝꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯉꯥꯏꯈꯣ ꯅꯪꯅ ꯏꯜꯂꯛꯂꯤꯕ ꯐꯤꯗꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯨ ꯏꯁ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯥꯡꯈ꯭ꯔꯦꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯩ ꯊꯤꯔꯒ ꯕꯦꯝꯃ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯍꯨꯔꯥꯜꯂꯒ ꯃꯤꯒꯤ ꯃꯄꯣꯠꯁꯦ ꯅꯄꯣꯠ ꯁꯥꯗꯅ ꯇꯧꯔꯤ ꯋꯥ ꯑꯣꯏꯔꯦ ꯁꯤꯕꯨ ꯏꯃꯥꯒꯤꯅꯦꯅ ꯐꯤꯁꯤꯗ ꯃꯃꯤꯡ ꯊꯦꯠꯂꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯇꯧꯔꯗꯤ ꯅꯣꯏꯁꯦ ꯌꯥꯝ ꯄꯥꯝꯈ꯭ꯔꯕꯣꯏ ꯏꯄꯣꯠꯁꯤꯁꯨ ꯅꯄꯣꯠꯅꯤ ꯍꯥꯏꯗꯅ ꯃꯨꯟꯕꯒꯤ ꯋꯥꯈꯜꯗꯨꯗ ꯂꯩꯈ꯭ꯔꯦ ꯂꯥꯏꯖ ꯑꯗꯨ ꯏꯃꯥꯒꯤ ꯐꯤꯅꯤ ꯏꯅꯝꯃꯅ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯐꯤ ꯂꯩꯖꯗꯅ ꯅꯪꯒꯤ ꯂꯩꯗꯣꯔꯤꯕ ꯍꯦꯉꯥ ꯁꯤ ꯑꯩꯒꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯣꯏꯒꯤꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯕꯦꯝꯃ ꯅꯌꯨꯝ ꯄꯥꯟꯅꯕ ꯑꯣꯏꯅ ꯇꯧ ꯁ꯭ꯋꯥꯏꯗ ꯑꯙꯤꯀꯥꯔ ꯇꯧꯗꯅꯅꯦ ꯅꯤꯉꯣꯜ ꯍꯣꯒꯥꯏꯕꯤ ꯑꯣꯏꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯍꯩ ꯍꯨꯔꯥꯟꯕꯤ ꯌꯥꯝ ꯊꯨꯅ ꯄꯤꯔꯝꯃꯨ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯁꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯈꯨꯠ ꯀꯛꯄ ꯁꯣꯏꯔꯣꯏ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕꯗꯨ ꯊꯋꯥꯁꯥꯗ ꯃꯋꯥ ꯂꯧꯗꯕꯒꯨꯝ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯕ ꯂꯨꯈꯣꯏꯗꯨ ꯑꯌꯨꯛꯇꯨꯗ ꯂꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯊꯝꯕꯥꯜꯅ ꯂꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯊꯣꯡ ꯈꯪꯗ ꯂꯥꯎꯔꯛꯏ ꯃꯥꯁꯨ
ꯂꯩꯀꯥꯏꯁꯤ ꯌꯥꯝ ꯐꯥꯎꯕꯩ ꯋꯥꯔꯣ ꯍꯥ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯂꯥꯎꯗꯨꯅ ꯉꯥꯡꯕ ꯁꯥꯔꯤꯁꯦ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅ ꯊꯣꯛꯂꯛꯑꯣ ꯁꯦꯠꯇꯅ ꯃꯇꯨꯞ ꯀꯛꯀꯦ ꯂꯨꯈꯣꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏ ꯁꯣꯝꯗꯁꯨ ꯃꯃꯧ ꯅꯨꯄꯤꯒ ꯈꯔ ꯁꯥꯎꯅꯔꯨꯕꯒꯤ ꯃꯤꯍꯨꯜ ꯍꯟꯗ꯭ꯔꯤꯕ ꯊꯝꯕꯥꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨꯗ ꯄꯤꯡ ꯂꯥꯎꯈꯤꯗꯨꯅ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯨꯈꯣꯏ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯊꯤꯕꯣꯡ ꯅꯌꯨꯗꯣ ꯊꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯅꯌꯨꯝꯗ ꯂꯩꯕ ꯍꯩꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤ ꯅꯪꯅ ꯃꯇꯨꯞ ꯀꯛꯄ ꯀꯥꯏꯗꯦ ꯅꯪ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯅ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯌꯨꯝꯗ ꯌꯥꯝꯅ ꯆꯪꯈ꯭ꯔ ꯆꯠꯂꯨ ꯃꯤꯔꯦꯝ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕꯁꯤꯗꯤ ꯏꯔꯥ ꯅꯪꯒꯨꯝꯕꯅ ꯂꯨꯈꯣꯏꯒꯤ ꯏꯃꯥꯏꯗ ꯊꯥꯕ ꯀꯥꯏꯗꯤ ꯀꯔꯤ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯉꯥꯎꯕ ꯂꯨꯈꯣꯏꯗꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯈꯟꯊꯗ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯋꯥꯀꯣꯛ ꯑꯃ ꯍꯦꯛꯇ ꯊꯝꯕꯥꯜ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯨꯝꯖꯤꯜꯂꯛꯏ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯈꯤꯕꯅ ꯊꯝꯕꯥꯜꯗꯤ ꯂꯩꯃꯥꯏꯗꯨ ꯋꯥꯟꯊꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯅ ꯂꯨꯈꯣꯏꯕꯨ ꯈꯥꯝꯗꯣꯛꯄ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯣꯏꯕꯅ ꯂꯨꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯥꯔꯨꯗ꯭ꯔꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄ꯭ꯔꯃꯣꯗꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯄꯥꯎꯗꯨ ꯃꯥꯁꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯣꯛꯈ꯭ꯔꯒ ꯀꯂꯛ ꯄꯦꯜꯂꯦ ꯍꯥꯏꯕꯒꯨꯝ ꯃꯥꯅ ꯍꯜꯂꯛꯄꯗ ꯉꯖꯥꯎ ꯑꯃꯗꯨꯝ ꯂꯩꯗꯨꯅ ꯐꯖꯅ ꯊꯣꯡꯂꯒ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯨꯈꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗꯨꯝ ꯊꯤꯜꯂꯨꯔꯝꯃꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯇꯥꯡꯕꯁꯨ ꯄꯥꯎꯗꯨ ꯂꯝꯕꯤꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥ ꯁꯣꯛꯂꯦ ꯇꯥꯕꯗ ꯃꯩ ꯍꯧꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯏꯁꯩ ꯉꯥꯡꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯤꯕ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯀꯥꯟꯁꯤꯗ ꯑꯋꯥꯡꯂꯣꯝꯒꯤ ꯏꯆꯦ ꯔꯤꯇꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯃꯣꯏꯗꯗꯤ ꯀꯩꯗꯧꯕ ꯑꯣ ꯀꯔꯤꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯒ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯏꯟꯁꯥꯡ ꯊꯤꯟꯕ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯣꯏꯗꯗꯤ ꯀꯔꯤꯒꯤ ꯏꯟꯁꯥꯡ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯏꯟꯁꯥꯡ ꯂꯥꯟꯅꯗꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯏꯟꯁꯥꯡ ꯊꯤꯜꯂꯨꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ ꯀꯩꯅꯣꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯍꯥꯎꯕ ꯊꯣꯡꯕꯗꯤ ꯊꯤꯟꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯉꯁꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯑꯦ ꯑꯗꯨꯗ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤꯁꯨ ꯇꯦꯡꯀꯣꯠ ꯑꯃ ꯊꯤꯜꯂꯨꯕꯅꯤ ꯇꯥꯔꯛꯂꯤꯕ ꯄꯥꯎꯗꯨꯅꯦ ꯃꯔꯝ ꯂꯩꯇꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯨꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯕ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯪ ꯗꯥꯠꯂꯒꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯕ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯨꯔꯤꯕ ꯅꯪ ꯗꯥꯠꯂꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪ ꯀꯟꯈꯠꯇꯅ ꯂꯥꯛꯄꯁꯤꯗ ꯌꯥꯏ ꯍꯥꯏꯗꯅ ꯅꯪ ꯀꯔꯤꯒꯤ ꯉꯥ ꯊꯣꯡꯕ ꯍꯥ ꯉꯁꯤꯗꯤ ꯅꯀꯣꯛꯇꯨꯗ ꯉꯥ ꯊꯣꯡꯕꯗꯣ ꯍꯩꯕ ꯇꯥꯔꯦꯗꯅ ꯂꯥꯎ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯤ ꯅꯪꯅ ꯀꯨꯁꯤꯔꯁꯤ ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯅꯤ ꯈꯟꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕు ꯏꯃꯨꯡꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅꯤ ꯑꯗꯨꯅ ꯑꯇꯥꯡꯕ ꯃꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯀꯣꯛ ꯊꯨꯒꯥꯏꯒꯦ ꯇꯧꯔꯝꯂꯤꯕ ꯏꯃꯨꯡꯗꯨꯗ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯨꯏ ꯇꯥꯕꯗ ꯃꯩ ꯍꯧꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯐꯪꯕꯅ ꯀꯟꯕ ꯌꯥꯎ ꯀꯥꯎꯕ ꯌꯥꯎ ꯇꯧꯗꯨꯅ ꯁꯥꯊꯤꯅ ꯐꯨꯊꯔꯝꯃꯤ ꯑꯌꯣ ꯅꯥꯏꯌꯦ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯃꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯔꯤꯕꯁꯤꯕꯣ ꯍꯣꯏꯃ ꯑꯩ ꯁꯤꯔꯦꯃꯤ ꯁꯣꯝꯗ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯗꯥ ꯃꯣꯔꯥꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤ ꯇꯧꯔꯤꯕꯁꯤꯅ ꯃꯇꯨꯁꯤ ꯐꯨꯔꯤꯕ ꯍꯥꯏꯗꯨꯔꯥ ꯆꯠꯂꯣ ꯏꯕꯦꯝꯃ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯣꯛꯅꯒ ꯀꯣꯛ ꯆꯤꯛꯄꯅꯦ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯔꯁꯨ ꯆꯠ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯃꯣꯗꯨ ꯐꯨꯝꯃꯜꯂꯛꯄꯗꯨꯗꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯅꯦꯝꯒꯤ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯍꯣꯏ ꯏꯃꯥ ꯅꯆꯥ ꯉꯥꯎꯕꯁꯤ ꯑꯝꯇ ꯈꯝꯗꯣꯛ ꯃꯁꯤꯕꯨ ꯊꯥꯁꯤ ꯊꯥꯅꯧꯒꯤ ꯁꯥꯔꯩ ꯀꯧꯕ꯭ꯔꯣ ꯃꯀꯣꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔ ꯃꯥꯜꯂꯦꯕ ꯑꯇꯥꯡꯕꯅ ꯀꯔꯤꯒꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯍꯥ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯑꯉꯥꯎꯕꯒꯤ ꯃꯁꯤꯡꯗꯣ ꯐꯨꯗꯣꯛꯄ ꯇꯥꯔꯦꯗꯅ ꯅꯪ ꯗꯥꯠꯂꯒꯦ ꯂꯥꯎ ꯑꯗꯨꯋꯥꯏꯗꯨ ꯅꯠꯄꯅ ꯀꯥꯟꯅꯔꯨꯏ ꯊꯣꯛꯂꯛ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯜ ꯂꯥꯏꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯣꯠꯂꯤꯕ ꯄ꯭ꯔꯃꯣꯕꯨ ꯂꯥꯝꯗꯨꯅ ꯑꯗꯨꯃꯛ ꯐꯨꯔꯝꯃꯤ ꯑꯁ ꯀꯩꯅꯣ ꯇꯥꯖꯧ ꯑꯝꯇ ꯇꯣꯛꯑꯁꯤ ꯁꯤꯅꯕ ꯇꯥꯔꯦꯃꯤ ꯏꯅꯝꯃ ꯅꯪꯁꯨ ꯑꯝꯇ ꯍꯟꯗꯣꯛ ꯅꯪ ꯐꯨꯕꯗ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏꯅ ꯄꯥꯜꯂꯦꯕ ꯀꯔꯤꯅꯣ ꯑꯆꯧꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯀꯥꯏ ꯇꯥꯔꯒ ꯀꯔꯤꯅꯦꯅ ꯈꯟꯗꯧꯔꯤꯒꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯅꯣꯏꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯅꯤ ꯈꯜꯂꯨꯔꯕ꯭ꯔꯣ ꯍꯥ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯣ ꯕꯥꯕꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯤ ꯅꯍꯥꯟꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯠꯂꯒ ꯑꯩ ꯄꯦꯜꯂꯗꯕꯅꯤ ꯃꯁꯤ ꯌꯨꯝꯁꯤ ꯊꯝꯕ ꯌꯥꯔꯣꯏ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕꯁꯦ
Nate adubu karino do irinjana hayune. Lambidagi magi lukhoi haiduna imabu kanasu leijadaba amagum makoktu utupna thomi tabada mihul haigatuna laklingai si masigi nupise tawgi mataku akhoi sibu sitadana lukhoi hoi imungda salaga nga thongba thilui aduna ma ngasidagi yumsida leiba yaroi haribasi soli hairi thambalna tawramni ye masi nupise afaba nate aina magol chak chana khanglaba is kaya ngamliba nupino aigi kok thugairakpa imungduda mana nga thongbaga thiluriba hai tawngabi nang imung sida na khutna sa sangdagi hendoraktana mimangda nang naibu tawgi matagum yoluribani ni ha to sakre da ko imau phangbagi mahairo pendana muksoni luhonglamdai minati yam hairakibani nangi namo oidoido lekai da hainabini karimta khangautrabra haidana ainadi isam samthokna manau nupiduna thabak phaba makhong yangbaduda masu sumaina tawramdo woiningdana pamdana hairure sialga arai kai thadarure adugadi makut sangbi khut sang oirame ipot sumangba mimang suphamba sakre da thamba lagi laibaksia kadai da satlaga ai nungdum mama sujillaga ne ai thanida ai manem gi ngasigi wahai maya mapuroibugi saifuda wakhal taraklabagum tawrakle pramo ikai manu sumamaido haigatpa ngamkhije aduna takna haire chumi aise yam pattaba nupi isagi ngehaki apambana apapata karida wakal khathaba ngamta migi mapot huralaga khutsa sanglaga aina to kanana su khangch ai magaire haidra leiriba ise asidi imaki wahai singduna ikai phaurak namo yam lanchi aina toruba phattaba singdo namobo apangmini khantuna aigi semdok satabagi tanza amakakti pipi aduga makutagi khudubdu lauthokduna laisa nangna haibasumi wakhal thenbi aina ngehaki apambana ngau nangi sanagi khudobse aina huralu adubu masidi ai wakhal tali se nangi ne lausi kari masi gi haktu natra aina nangu thazaduna nangi misangda ima ipa pa potongan sakibdo yera masi nang lagi de nang kangbra asi haiduna kausin kunjona ai azoba karino nang toribudo ha karino imau sina masagi maral gyazadana mamu semdok sanabagi tanza matang pibiu haiduna man toramba phattaba singdu semdorakku matam sida nang ne te khut tharibudi kari ha napai gi mangda thaksi ga sinai da basidi adugo ne imau ibema nang nang si wakhal tarakpa ikunu ngai he ai sukha nang mu karamba mi no hai adugo nongmadi wakhal tajaraksani khanduna pumnamak khanglabasu tumina leisinbani hare ngasi mauna wakhal tarakpa matungdi asiguma phattaba thabakse kaidonungda tawge khanganuko yengoi siekta seksilaklabadi imung manungbu henba leitabani nangna nga thongba thilubi imungduna nangna naduna taraga leirabadi nangni sing khuya ma pitharakadaba natte adubu leiribana ma nachal simadi nangbu kanduna kaidonungda khaksatloi aduna thabak ama tawbada khongthang ama thangbada tinjothaduna wakhal muna khaluko phare chalusa nakoi pumnamakna matungdi phattaba thabakse khak tawge khanganuko asumna kunjogi imungdu mamawai bema pramosu wakhal taraktuna imungdu ingna panki migi mapot huranba khutsang mahaibase afaba thabak natte yamna ikai sangoi hangba isagi izat mangba yabu wafamni aduna masigumbasi aikhoi pumnamakna kaidongnungda khak tawroidabani